ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯔꯨꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯔꯨꯕꯤ ꯑꯁꯤ ꯃꯅꯥ ꯄꯪꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯔꯥ ꯋꯥꯟꯒꯦ." ꯇꯔꯨꯕꯤꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯈꯔ ꯁꯥꯎꯅ, "ꯏꯁ, ꯀꯔꯤ? ꯌꯥꯍꯧꯔꯛꯄꯒ ꯁꯥꯟꯅꯕ ꯆꯠꯀꯦ ꯀꯥꯏꯅ? ꯌꯥꯍꯧꯔꯛꯄꯒꯤ ꯅꯃꯤꯠ ꯅꯃꯥꯏ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯁꯥꯟꯅꯕ ꯆꯠꯀꯦꯅꯦ? ꯃꯁꯤ, ꯍꯩ, ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛꯀ ꯊꯤꯗꯨꯅꯅꯦ ꯊꯅꯝꯕꯗꯨ ꯆꯥꯔꯒ ꯌꯨꯝꯗ ꯐꯖꯅ ꯂꯩꯌꯨ." ꯊꯧꯕꯅ ꯍꯥꯏꯖꯩ꯫ "ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯟꯅ ꯇꯩꯅ ꯇꯥꯕꯁꯦ ꯌꯥꯝ ꯍꯧꯔꯦ ꯇꯨ." "ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ? ꯐꯨꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯍꯧ, ꯁꯠꯂꯣ." ꯊꯧꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯔꯨꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯗꯨ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ꯫ ꯏ ꯊꯣꯛꯄꯗ ꯎꯕꯗ ꯊꯧꯕꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯒꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯂꯤꯕꯗꯨ ꯇꯔꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯕꯨꯡꯉꯣ, ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯁꯤꯕꯣ?" ꯊꯧꯕ ꯀꯞꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ꯫ "ꯏꯃꯥ, ꯁꯥꯟꯅꯕꯗ ꯅꯨꯡꯗ ꯇꯨꯁꯤꯟꯕꯗ ꯁꯣꯏꯅꯤ. ꯌꯥꯝ ꯊꯣꯛꯏ ꯏꯃꯥ, ꯂꯝꯄꯥꯛꯇꯁꯨ ꯏ ꯃꯌꯥꯝ ꯇꯥꯍꯧꯏ." ꯇꯔꯨꯕꯤ ꯁꯥꯎꯅ, "ꯀꯔꯤ? ꯃꯥꯒꯤ ꯁꯅꯥ ꯍꯥꯏꯕ ꯃꯨꯊꯤꯗꯨꯅ ꯏꯆꯥꯕꯨ ꯏꯟꯊꯨꯔꯤꯕ? ꯈꯪꯅꯤꯗꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯁꯅꯥꯅ ꯏꯟꯊꯨꯕ ꯅꯠꯇꯤꯌꯦ, ꯅꯨꯡꯗ ꯇꯨꯁꯤꯟꯗꯨꯅ ꯁꯣꯛꯄꯅꯦ ꯍꯥꯏꯔꯒ." ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯔꯨꯕꯤ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯁꯅꯥꯕꯨ ꯐꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯅꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯁꯅꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯁꯪꯕꯤ ꯅꯣꯛꯇꯨꯅ, "ꯏꯆꯦ, ꯂꯥꯛꯏꯔꯣ?" ꯇꯔꯨꯕꯤ ꯁꯥꯎꯅ, "ꯑꯁꯪꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯅꯥꯗꯣ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯑꯣ." "ꯏꯆꯦ, ꯏꯆꯥ ꯁꯅꯥꯗꯤ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗ ꯂꯩꯌꯦ. ꯀꯩꯗꯧꯕ ꯌꯥꯔꯣꯏꯒꯦ ꯏꯆꯦ?" "ꯀꯔꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯅꯥꯗꯣ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦꯕ? ꯀꯌꯥꯇ ꯉꯝꯂꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯅꯦ. ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯧꯕꯕꯨ ꯏꯟꯊꯨꯗꯨꯅ ꯏ ꯊꯣꯛꯍꯜꯂꯤꯕꯅꯤ." "ꯏꯆꯦ, ꯑꯩꯈꯣꯏ ꯁꯅꯥꯅ ꯏꯟꯊꯨꯕ ꯑꯣꯏꯔꯝꯃꯣꯏꯗ. ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯌꯦꯃꯤ." ꯇꯔꯨꯕꯤ ꯁꯥꯎꯅ, "ꯀꯔꯤꯅꯣꯗ ꯑꯁꯪꯕꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯟꯊꯨꯔꯒ ꯁꯣꯏꯕꯅꯦꯕꯨ ꯀꯩꯅꯣ? ꯍꯦꯛꯇ ꯌꯥꯕ꯭ꯔꯕ? ꯏꯅ ꯉꯥꯡꯁꯪ ꯉꯥꯡꯉꯩ ꯊꯣꯛꯍꯧꯔꯦ." ꯑꯁꯪꯕꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯅꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯅ ꯉꯥꯡꯂꯒ ꯃꯥꯅ ꯇꯥꯔꯒ ꯂꯩꯔꯦ. ꯀꯥꯟꯅꯗꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯑꯩ." ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯇꯔꯨꯕꯤꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ "ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯁꯤ? ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯏꯃꯨꯡꯗꯒꯤ ꯍꯦꯛꯇꯃꯛ ꯆꯪꯈꯤ ꯍꯥꯏꯕꯅꯤꯗ. ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ. ꯅꯪꯒꯤ ꯅꯆꯥꯗꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯨꯕ ꯉꯝꯗ꯭ꯔꯕ. ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯔꯨꯕꯤ ꯅꯠꯇ꯭ꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯇꯔꯨꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯃꯃꯥ ꯃꯅꯥ ꯄꯪꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯊꯧꯕꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯊꯧꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯂꯤꯛꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯧꯕꯒ ꯂꯤꯛꯂꯥꯒꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ, "ꯇꯥ ꯊꯧꯕ, ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ?" "ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ꯫ ꯑꯗꯨ ꯂꯤꯛꯂꯥ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯣ?" "ꯏꯁ, ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯨꯅ ꯇꯥ ꯊꯧꯕ? ꯍꯩꯅꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯇꯥ ꯊꯧꯕ, ꯏꯃꯥꯒꯤ ꯃꯅꯥ ꯄꯪꯕꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ?" "ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯑꯩꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ. ꯑꯩꯅ ꯑꯃ ꯉꯥꯡꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝꯃꯛꯀꯅꯤ. ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ, ꯁꯥꯎꯕꯁꯨ ꯌꯥꯝ ꯊꯨꯏ." ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯤꯛꯂꯥꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯨ ꯇꯔꯨꯕꯤꯗꯒꯤ ꯐꯅꯦꯛ ꯑꯔꯣꯟꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯥꯒꯤ ꯐꯅꯦꯛ ꯑꯔꯣꯟꯕꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ
ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯂꯣꯟꯕ ꯐꯅꯦꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯈꯨꯠꯄꯨ ꯑꯣꯟꯊꯣꯛꯅ ꯅꯥꯟꯈ꯭ꯔꯦꯅꯦ꯫ ꯀꯩꯅꯣꯗ ꯏꯆꯦ, ꯐꯅꯦꯛ ꯂꯣꯟꯕꯗꯅꯦ ꯈꯨꯠ ꯅꯥꯟꯕꯗ ꯇꯔꯨꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯆꯦꯅ ꯈꯨꯠ ꯅꯥꯟꯗꯦꯕꯨ ꯀꯩꯅꯣ? ꯆꯥꯎꯕꯤ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯃꯥꯒꯤ ꯑꯣꯟꯅ ꯇꯩꯅ ꯇꯥꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ꯫ ꯆꯥꯎꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯇꯔꯨꯕꯤ, ꯏꯆꯦꯅ ꯍꯥꯏꯕꯗꯤꯅꯦ ꯁꯦ, ꯅꯪꯅ ꯂꯣꯟꯕ ꯐꯅꯦꯛꯁꯦ ꯈꯨꯠ ꯅꯥꯜꯂꯤ ꯍꯥꯏꯕꯅꯦ, ꯈꯨꯠꯁꯦ ꯅꯥꯜꯂꯤ ꯍꯥꯏꯕ꯫ ꯇꯔꯨꯕꯤꯗꯨ ꯍꯟꯗꯛꯇꯤ ꯆꯥꯎꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯟꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯇꯥꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯅꯣꯛꯂꯗꯨꯅ, ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯅ ꯂꯣꯟꯕꯅ ꯈꯨꯠ ꯅꯥꯜꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯣꯜꯍꯜꯂꯤꯕꯅꯤ꯫ ꯆꯥꯎꯕꯤ ꯈꯣꯟꯖꯦꯜ ꯀꯟꯅ, ꯍꯣ ꯑꯗꯨꯗꯤꯅꯦ ꯏꯆꯦꯁꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯔꯨꯕꯤ꯫ ꯍꯣꯏ ꯏꯆꯦ, ꯆꯠꯂꯣ꯫ ꯆꯥꯎꯕꯤꯁꯨ ꯐꯅꯦꯛ ꯑꯔꯣꯟꯕꯗꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯕꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯧꯕ ꯆꯥꯎꯕꯤꯕꯨ ꯎꯕꯗ, ꯏꯃꯥꯕꯣꯛ ꯂꯥꯛꯑꯝꯃꯤꯔꯣ? ꯏꯃꯥꯕꯣꯛꯁꯦ ꯅꯃꯥꯗꯒꯤ ꯐꯅꯦꯛ ꯑꯔꯣꯟꯕ ꯂꯧꯕ ꯂꯥꯛꯑꯝꯃꯤꯅꯤ꯫ ꯑꯗꯣ ꯊꯧꯕ, ꯅꯪꯕꯨ ꯃꯅꯨꯡ ꯃꯇꯝꯁꯨ ꯆꯥꯔꯦ, ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯨꯗꯅ꯫ ꯅꯃꯥꯁꯤꯁꯨ ꯃꯇꯣꯝꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗ ꯋꯥꯖꯔꯝꯃꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯨꯅꯤ, ꯍꯩ, ꯑꯗꯨꯅꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ, ꯏꯃꯥꯕꯣꯛꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯆꯥꯎꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯇꯔꯨꯕꯤ ꯃꯆꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯎꯕꯗ, ꯅꯪꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯦꯛꯇ ꯂꯩꯇꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ꯫ ꯇꯔꯨꯕꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯖꯨꯋꯥꯔ ꯁꯥꯟꯅꯔꯨꯏ ꯍꯥꯏꯕ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯖꯨꯋꯥꯔꯗꯨ ꯁꯥꯟꯅꯧ ꯍꯥꯏꯒꯦ? ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯍꯩ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛꯀ ꯖꯨꯋꯥꯔ ꯁꯥꯟꯅꯈꯤꯗ꯭ꯔꯥ? ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯁꯨꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ, ꯍꯣꯏ ꯏꯃꯥ, ꯅꯥꯏꯌꯦ ꯀꯩꯅꯣ? ꯖꯨꯋꯥꯔ ꯁꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯏ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯕꯤ ꯃꯆꯥꯕꯨ ꯐꯨꯔꯤꯕꯗꯨ ꯂꯦꯞꯇꯨꯅ, ꯍꯥ, ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ? ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯊꯧꯕ ꯈꯣꯟꯖꯦꯜ ꯀꯟꯅ, ꯏꯃꯥꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯒ, ꯏꯃꯥꯁꯦ ꯅꯥ ꯈꯔ ꯄꯪꯉꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯈꯔ ꯀꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯌꯥꯗꯨꯅꯤ ꯌꯦꯡꯉꯨ, ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯔ ꯉꯥꯡꯉꯤꯁꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯍꯥ? ꯃꯅꯤꯡꯗꯅꯦ ꯁꯤꯡ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯎꯁꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯈꯥꯏꯌꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯁꯤꯡꯖꯪ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯧꯕꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯃꯆꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯇꯔꯨꯕꯤꯗꯨ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯁ, ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯑꯩꯅꯦ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯒ ꯂꯤꯛꯂꯥꯒ ꯆꯪꯂꯛꯂꯤꯕꯗꯨ ꯇꯔꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯔꯨꯕꯗ ꯇꯔꯨꯕꯤꯗꯨ ꯄꯥꯈꯠꯄ ꯈꯔ ꯐꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯊꯧꯕ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ, ꯏꯃꯥ, ꯃꯥꯁꯦ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯅꯤ, ꯂꯤꯛꯂꯥ, ꯏꯃꯥꯗ ꯈꯨꯔꯨꯝꯃꯨ꯫ ꯂꯤꯛꯂꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯁꯥꯎꯅ ꯂꯤꯛꯂꯥꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯗꯨ ꯂꯩꯃꯥꯏꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ, ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯁꯤꯕꯣ? ꯊꯧꯕ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯁꯥꯎꯅ, ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯧ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯕ? ꯅꯠꯇꯦ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯧ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯦ, ꯌꯥꯝ ꯊꯨꯅ ꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯊꯧꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯏꯃꯥ, ꯃꯥꯁꯤ ꯃꯧ ꯅꯠꯇꯤꯌꯦ, ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ꯫ ꯍꯥ, ꯂꯩꯁꯥꯕꯤꯅꯦ? ꯏꯃꯥꯗꯤ ꯃꯧꯅꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ꯫ ꯏꯃꯧꯁꯦ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯦꯗꯅ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯧ ꯅꯨꯄꯤꯌꯥ, ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯏꯃꯥꯁꯦ ꯅꯥ ꯈꯔ ꯄꯪꯉꯤ꯫ ꯊꯥꯏꯅ ꯅꯀꯨꯅ ꯍꯤꯡꯂꯤꯉꯩꯗ ꯅꯀꯨꯅ ꯊꯥꯖꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯩꯌꯦ, ꯀꯨꯝ ꯑꯃ ꯍꯩꯅꯧ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯟꯗꯕ, ꯅꯀꯨꯅ ꯌꯦꯡꯂꯒ ꯊꯝꯖꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯅꯅꯦ ꯆꯥꯅꯤꯡꯃꯟꯗꯅ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯗ ꯅꯀꯨꯅ ꯁꯥꯎꯗꯅ ꯅꯥꯍꯣꯝꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯅꯥꯁꯦ ꯄꯪꯈ꯭ꯔꯤꯃꯤꯅꯦ꯫ ꯂꯤꯛꯂꯥꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯦꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯆꯥꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯏꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯣꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯤꯛꯂꯥ, ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯊꯧꯕꯅ ꯂꯤꯛꯂꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯀꯥꯗꯅꯤ ꯂꯤꯛꯂꯥꯅ, ꯇꯥ ꯊꯧꯕ,
ꯏꯃꯥꯁꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯕꯦꯝꯃ ꯈꯨꯋꯥ ꯑꯃꯅꯤ ꯑꯗꯣ ꯅꯪꯉꯣꯟꯗ ꯏꯃꯥꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤ ꯑꯩ ꯀꯩꯝꯇ ꯁꯥꯎꯗꯤꯌꯦ ꯇꯥꯊꯧꯕꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯛꯂꯥꯏꯒꯤ ꯌꯨꯝꯗ ꯑꯍꯜ ꯈꯔ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯊꯥꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯕꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯁꯤ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯉꯁꯤ ꯑꯁꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯧꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯁꯨ ꯉꯁꯤꯗꯤ ꯀꯦꯊꯗꯨꯅ ꯂꯦꯝꯅ ꯐꯝꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯃꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯇꯔꯨꯕꯤ ꯅꯪꯒꯤ ꯅꯃꯧ ꯑꯁꯤꯗꯤ ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯃꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯁꯦ ꯅꯨꯄꯤ ꯈꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯏꯆꯦꯒꯤ ꯃꯧ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯑꯩꯒꯤ ꯃꯧꯁꯤꯡꯗꯨꯗꯤ ꯌꯦꯡꯕꯕꯨ ꯌꯥꯗ꯭ꯔꯦ ꯇꯔꯨꯕꯤꯗꯤ ꯃꯧꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯧ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤꯁꯤꯕꯨ ꯊꯤ ꯀꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯄꯤ ꯈꯟꯕ ꯍꯩꯇꯦ ꯑꯩꯒꯤ ꯃꯧꯗꯒꯤ ꯅꯪꯒꯤ ꯅꯃꯧꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯃꯧꯁꯤꯡꯗꯨꯗꯤ ꯍꯩ ꯑꯩꯒꯤ ꯃꯧꯒꯤꯅꯦ ꯃꯈꯜ ꯆꯥꯏꯅ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦ ꯏꯕꯦꯝꯃ ꯃꯧ ꯑꯗꯨ ꯈꯔ ꯀꯟꯅ ꯍꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯦꯒꯤ ꯃꯧ ꯑꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯦ ꯇꯔꯨꯕꯤꯁꯨ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯤ ꯍꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯃꯧꯗꯤ ꯃꯁꯛ ꯐꯖꯕꯅꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯂꯤꯛꯂꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥꯗ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯣꯏꯁꯨ ꯋꯥꯔꯝꯂꯅꯤ ꯋꯥꯗꯗꯤ ꯏꯅꯝꯃ ꯑꯗꯨ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯇꯥꯊꯧꯕꯁꯦ ꯅꯨꯄꯤ ꯈꯟꯕ ꯈꯣꯏ ꯑꯃ ꯑꯁꯨꯛ ꯐꯖꯕꯤ ꯏꯅꯝꯃ ꯑꯃ ꯄꯨꯔꯛꯀꯅꯤꯒ ꯈꯜꯂꯨꯗꯦ ꯂꯤꯛꯂꯥꯗꯨ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯝꯃ ꯅꯣꯏ ꯅꯅꯦꯝꯄꯣꯛꯁꯦ ꯑꯗꯨꯛ ꯌꯥꯕꯅꯤ ꯏꯅꯝꯃꯅ ꯑꯃ ꯉꯥꯡꯅꯤ ꯃꯥꯅ ꯃꯈꯨꯝꯃꯛꯇꯣꯏꯅꯤ ꯏꯅꯝꯃ ꯅꯪ ꯋꯥꯗꯤ ꯋꯥꯔꯅꯤ ꯑꯁꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯔꯨꯕꯤꯗꯨ ꯐꯨꯠ ꯐꯥꯎꯁꯤꯜꯂꯛꯏ ꯇꯔꯨꯕꯤꯅ ꯂꯩꯁꯥꯕꯤ ꯁꯥ ꯅꯣꯏꯕꯨ ꯅꯌꯥ ꯍꯤꯒꯠꯇꯅ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯑꯝꯇ ꯇꯧꯔꯨꯁꯤ ꯂꯥꯎꯅꯤ ꯅꯣꯏꯕꯨ ꯃꯇꯝꯁꯤ ꯊꯦꯡꯂꯦꯅꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯃꯥꯕꯣꯛ ꯏꯅꯝꯃ ꯂꯣꯏꯕꯒ ꯆꯥꯛꯇꯣ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯅꯅꯝꯃ ꯆꯥꯛ ꯆꯥꯔꯣꯏꯌꯦ ꯇꯔꯨꯕꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗꯕ ꯐꯠꯇꯦꯅꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯒꯗꯧꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯣꯟꯖꯤꯜꯗꯨ ꯀꯟꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯏꯅꯝꯃꯁꯤ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯒꯦ ꯍꯥꯏꯕ ꯍꯣ ꯊꯤꯃꯤꯟꯅꯔꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯌꯨꯛꯅꯤ ꯂꯤꯛꯂꯥꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯇꯔꯨꯕꯤꯁꯨ ꯌꯥꯍꯧꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯋꯥꯏ ꯅꯤꯡꯊꯤꯖꯅ ꯇꯩꯗꯨꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯃꯧꯁꯦ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯒꯗꯧꯔꯤ ꯋꯥꯏ ꯇꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯀꯌꯥ ꯐꯖꯅ ꯇꯩꯔꯤꯕꯅꯣꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯍꯩꯅꯦ ꯇꯔꯨꯕꯤꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯍꯧꯒꯠꯄꯤꯔꯝꯃꯤꯗꯅ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯅꯃꯧ ꯆꯥ ꯂꯣꯟꯖꯔꯛꯂꯒꯦ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯞꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯇꯔꯨꯕꯤꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯆꯤꯟꯗꯨꯗ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ ꯏꯃꯥꯗꯤ ꯀꯩꯝꯇ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯅꯥ ꯄꯪꯉꯤꯀꯣ ꯏꯃꯥ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯅꯃꯧ ꯆꯥ ꯍꯩꯖꯔꯛꯂꯒꯦ ꯍꯥꯏꯕ ꯇꯔꯨꯕꯤꯗꯤ ꯃꯃꯧꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯈꯛ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅꯦ ꯆꯤꯟꯌꯥꯒ ꯑꯝꯇ ꯁꯦꯡꯗ꯭ꯔꯤꯅꯦ ꯅꯪꯅ ꯆꯥ ꯍꯩꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯧꯗꯤ ꯁꯦꯕꯥꯕꯨ ꯑꯣꯟꯊꯣꯛꯅ ꯐꯒꯗꯧꯔꯤꯗ ꯏꯃꯥ ꯆꯤꯟꯌꯥꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯔꯨꯕꯤꯗꯨ ꯆꯠꯈꯤ ꯂꯤꯛꯂꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯥꯊꯧꯕ ꯑꯁꯨꯛ ꯀꯨꯏ ꯃꯇꯝꯁꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯋꯥꯔꯝꯒꯅꯤꯍꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯤꯛꯂꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯔꯨꯕꯤꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯤ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯂꯤꯛꯂꯥ ꯃꯅꯦꯝꯅ ꯃꯥꯅ ꯂꯣꯟꯕ ꯆꯥ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯣ ꯏꯃꯥ ꯑꯌꯨꯛꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯃꯧ ꯅꯪꯕꯨ ꯏꯃꯥꯁꯦ ꯅꯥ ꯄꯪꯉꯤ ꯈꯪꯂꯕꯗꯤ ꯈꯔ ꯀꯟꯅ ꯉꯥꯡꯉꯨꯅꯦ ꯏꯃꯥ ꯇꯥꯗꯦꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯂꯤꯛꯂꯥꯁꯨ ꯃꯅꯦꯝꯅ ꯇꯥꯅ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ
이마부 그리 인상 짜는 게 이마는 짜는 인상도 나몽 통게 하이버니 이마 따루비 모모 녹두나 하도 오이라디 따리다나 이마디냐 우띠의 상마 얌빠미 우띠의 상무도 오이는 핵다 토고 호이마 나몽 통석이 하 낭부 우띠의 상무 통보 하이띠야 이마우나 히드라가나 이마나 딱라가 로리다나 이마 이루와 옥달루자 톡루키게 헤이 아두가냐 자쿰나 상가기 마양싱도 셈질라모 릭라 콘셀 khara kanna 하이 이마 아이dum통라게 이마 포타라가 레비로 하 낭 하이에바 아두가 낭 나이티에나 하이리버니네 낭이세 이마다 락나리버니네 파레 우티도 하우니 핵통 호이마 릭라도 이몽여 상시 따루비수 메이테크나 레이람미 asumna liklana zak thong laduna makhoi puna sarami tarubina imaugi uti sidi othok na bo hawkrida bema uti tu lehurabati kharga habaune hoima likla makhoi ma saham doktuna manemgi uti edu bo hablami tarubidi mamongna thongbu uti edu bu yam hauna sari thauba mamana sari bu yengduna momonok tun haire ikhoi ma sa sidi chak yam sai ko yare sa khap lanu uti singak ta sara dawni mamagi wadu tabada thawbag liklagado yengnadun noklammi nongma liklado masangamde haidana hawgatlammi thawbadu magi nupina masangamde haibaduda nganta hawgatlammi tarubina hawgalakpada karimta taramdabaduda tarubi ngakna karino ngasidi waiga ta tairamdribasibo imaudubo hawgatriba zatlane adumna khalingai thawbadu imunglumdagi thoklai tarubi masanu pabu ubada ibunga maudubo hawjik phaw hawgatribro ima namong nupido masangamde haibaduda aina hawgatlandraba imaubu masangamde haiba karamaina ngamdrinone ima arum lehau tawbuni tarubi mamit langthoktuna kariya imaubu tha lepieba karino ne haibasibo luongmudi tha phau phadri tarubidu makok paiduna khulle kai gi mina khangkhraga aikhoibu noknabada lorani tawisi nakhoina tawribasibu karino haibanida luongbusu tha phadri gaina tha lepne hairabadi mina karino ba ngangnaga toribasi aina sijaninge da ko aida tarubi kapngang tawduna homoi mapa nangdi ne nganta na sirabanina chopai kai ba nangmase nangdi yauraroi ko nanaibu moi babagi nak laklage nanaibu su lausin biro lao nanaibu lauro lao asia haidun tarubi du lebak makha du phamtha du da kapni thauba maraiba gaduda makhuduna matomta thajinjai aduga khonjel du yam kanna o ima namong du pido tha le pe benati arum hawe hebani arum hawe heba asumna masana magi manako mayaduda kan hita lausilakhududa tarubi du khangpre khang hai napa thrai masa khangi ne adu kan mi gi na ko maya sida lausilak libudubu nati hauna braba madubo o ima di aina heba ta sutadana adudi lausin betabani ima arum hawe ba hai adudi ayum ta sanglaga yengluge asia haiduna hawgatuna mamogi kada sanglami likladu masadu arum na hew hubagi masadu nitun leirami tarubi mamamgi manakta sangduna imau haksangamde haibabu kayam kanna ngamdabano si inem yengi si asi haiduna liklagi maraibak adu paidru yenglubada mayawu makai sadu leirami laibak sidi mayawu makai saridana sidi tarubi masanu pabu tana bakaurami thaubasu tarjuna sanglai kaidoragi ma imau se hai masase mayawu sagat sat amai basarin to amukta kauruso huima chalugi karino satpata lebo nangna talabadi imogi phibam se nangbu yengba ngamlibro thunu satune nangbo hoi kauruge asi haiduna sakre tarubi mamogde yengduna imaubu haksang yamna nungaidrabro ibungona amaiba kaubu sakre imong thuna pharadau isisi imanya phisin laibak sidane isingna pike imongnya kuina naduna ga leiba yaba nate asi haiduna phi masa amana mamugi laibak aduda na pirami likla manemgi matawaduda mabuning nungsiraduna mapi tarai tarubi mamongna kaplibadu ubada kaidaurage imongna kaplibabo si kapkana ima pisi taithokpigi imong kuina naba yade asi haiduna tarubina mamogi mitki piyedubu taithokpirami thawbana maiba pudu laktuna liklabu yenghalami amaiba sarelna liklabu yenglami hidakhra pirami liklana nadu leirabanina imungi thaba khudimak tarubina tawrami liklasu amaibana pirami hidakadu changnaina sabadagi anabadu pharaklami yungi thabak sing adu liklana muk tawrami
ꯑꯁꯨꯝꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯧꯕꯒꯤ ꯃꯃꯤꯠꯇ ꯃꯁꯥ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯛꯂꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ ꯇꯔꯨꯕꯤꯁꯨ ꯃꯃꯧꯕꯨ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯗꯦ ꯂꯤꯛꯂꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯗꯨꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯅꯪꯅ ꯀꯜꯂꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯊꯔꯤꯕꯅꯣ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯗꯁꯨ ꯏꯆꯥ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯃ ꯂꯤꯛꯂꯥꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯔꯨꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯑꯔꯨꯕꯤ ꯂꯤꯛꯂꯥꯕꯨ ꯎꯕꯗ ꯂꯤꯛꯂꯥ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯀꯦ ꯏꯆꯦꯁꯨ ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦꯁꯨ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯁꯣꯛꯂꯝꯂꯤꯕꯅꯤ ꯑꯗꯨ ꯂꯤꯛꯂꯥ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯃꯥꯏꯕ ꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯑꯃꯥꯏꯕ ꯃꯥꯏꯕ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯦ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯐꯪꯗ꯭ꯔꯦ ꯁꯦꯟꯅ ꯇꯤꯡꯂꯒ ꯑꯗꯨꯝ ꯇꯣꯛꯏ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯦ ꯏꯃꯤꯠꯁꯤꯗ ꯏꯆꯥꯝꯇ ꯎꯔꯅꯨ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯑꯗꯨꯝꯅꯁꯨ ꯄꯨꯛꯅꯤꯡ ꯍꯦꯛꯇ ꯁꯣꯟꯊꯒꯅꯨ ꯏꯆꯦꯅ ꯇꯥꯕꯗ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯇꯨꯅ ꯗꯨꯛ ꯃꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅꯅꯦ ꯅꯤꯌꯨ ꯍꯥꯏꯅ ꯇꯥꯏꯌꯦ ꯏꯄꯥꯝꯗ ꯏꯅꯝ ꯑꯃ ꯂꯩ ꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥ ꯈꯪꯅꯤꯡꯅ ꯏꯆꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯣ ꯑꯆꯨꯝꯕꯅꯤ ꯂꯤꯛꯂꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯦꯡꯉꯨ ꯂꯝꯇꯥ ꯊꯥꯡꯖꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯅꯥ ꯈꯪꯅꯤ ꯅꯪꯁꯨ ꯅꯨꯃꯤꯠꯇ ꯅꯆꯥ ꯑꯃ ꯍꯦꯛ ꯎꯕ ꯐꯪꯖꯕꯁꯨ ꯏꯆꯦ ꯑꯩ ꯇꯧꯗꯨꯅ ꯌꯦꯡꯂꯒꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯔꯨꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤꯗꯨ ꯃꯃꯧꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯃꯧꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯦꯝꯃ ꯏꯃꯥꯁꯦ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥꯁꯦ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯑꯃꯥꯏꯕꯤꯗꯨꯅꯅꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯄꯤꯔꯛꯑꯦ ꯁꯤꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯁꯥꯏꯗꯕꯤꯗ ꯌꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯁꯣꯏꯗꯅ ꯄꯣꯛꯀꯅꯤꯅ ꯍꯥꯏꯔꯛꯏꯅꯦ ꯂꯤꯛꯂꯥ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯀꯔꯥꯏ ꯄꯤꯔꯛꯑꯣ ꯎ ꯃꯣꯔꯣꯛꯇꯣ ꯅꯃꯧ ꯆꯥꯔꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣꯅ ꯆꯥꯗꯧ ꯅꯠꯇꯦꯅꯦ ꯃꯧ ꯅꯪꯕꯣ ꯅꯪꯅ ꯆꯥꯒꯗꯧꯅꯤ ꯂꯤꯛꯂꯥ ꯅꯣꯛꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯍꯣꯏ ꯏꯃꯥ ꯎ ꯃꯣꯔꯣꯛꯇꯣ ꯑꯩ ꯆꯥꯔꯒꯦ ꯅꯃꯧꯗ ꯄꯤꯕꯤꯔꯛꯑෝ ꯍꯥꯏꯕ ꯁꯤ ꯆꯥꯔꯣ ꯂꯤꯛꯂꯥꯁꯨ ꯃꯆꯥ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯗꯒꯤ ꯎ ꯃꯣꯔꯣꯛ ꯑꯗꯨ ꯂꯧꯗꯨꯅ ꯎ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯄꯨꯝꯅ ꯍꯦꯛꯇ ꯌꯣꯠꯂꯝꯃꯤ ꯇꯔꯨꯕꯤ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯨ ꯂꯥꯛꯂꯅꯤ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯂꯤꯛꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯤꯛꯂꯥꯗꯨ ꯎ ꯃꯣꯔꯣꯛꯇꯨ ꯄꯨꯝꯅ ꯌꯣꯠꯂꯨꯕꯗꯨꯅ ꯃꯕꯨꯛ ꯑꯗꯨ ꯁꯧꯒꯠꯂꯛꯂꯝꯃꯤ ꯂꯤꯛꯂꯥ ꯃꯕꯨꯛ ꯑꯗꯨ ꯁꯧꯒꯠꯇꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯔꯨ ꯊꯥꯔꯨ ꯑꯣꯟꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯊꯧꯕꯁꯨ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯤꯛꯂꯥꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯄꯨꯛꯁꯤ ꯌꯥꯝ ꯁꯧꯒꯠꯂꯦ ꯄꯨꯛ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯒꯦ ꯂꯤꯛꯂꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯀꯅꯤ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯁꯤꯡꯖꯨ ꯈꯔ ꯆꯥꯔꯨꯕꯅꯤ ꯃꯣꯔꯣꯛꯇꯨ ꯌꯥꯝꯅ ꯍꯥꯞꯂꯒ ꯆꯥꯔꯝꯒꯅꯦꯕ ꯑꯩ ꯃꯥꯃ ꯆꯥꯎꯔꯦꯜꯗꯒꯤ ꯄꯨꯛ ꯁꯧꯒꯠꯄꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯧꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯇꯔꯨꯕꯤꯁꯨ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯃꯧꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯁꯥꯁꯤꯁꯨ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯅ ꯃꯃꯧꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯧꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯗꯨꯅ ꯅꯨꯄꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯁꯦꯡꯕꯅꯤ ꯁꯤꯗ ꯃꯥꯃ ꯆꯥꯎꯔꯦꯜꯅ ꯄꯤꯔꯛꯄꯅꯤ ꯂꯤꯛꯂꯥꯁꯨ ꯍꯤꯗꯥꯛ ꯑꯁꯦꯡꯕꯗꯨꯕꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ ꯇꯔꯨꯕꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯧꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯄꯤꯊꯛꯂꯤꯕꯁꯤꯅ ꯀꯔꯤ ꯊꯧꯕ ꯃꯃꯥꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯁꯧꯒꯠꯂꯦ ꯑꯗꯨꯒꯤ ꯃꯥꯃ ꯆꯥꯎꯔꯦꯜꯗꯒꯤ ꯍꯤꯗꯥꯛ ꯑꯁꯦꯡꯕ ꯂꯧꯔꯨꯕꯅꯤ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯄꯤꯔꯛꯄ ꯎ ꯃꯣꯔꯣꯛꯇꯣ ꯑꯗꯨ ꯄꯨꯝꯅ ꯌꯣꯠꯈꯤꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯃꯕꯨꯛ ꯁꯧꯒꯠꯂꯤꯕꯗꯣ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯄꯤꯖꯒꯅꯨ ꯑꯗꯨ ꯆꯥꯔꯒ ꯑꯉꯥꯡꯒꯤꯗꯣ ꯄꯣꯛꯀꯗꯕ ꯅꯠꯇꯦ ꯍꯩ
Ima amaibidugi umorokto sarubadagi mamita masa udraba kaya ukhrabadine nakhoi nahana khangloi. Tarubi ngangang masa mamumgi kadagi thokre. Thauba magi nupida yengduna nupi kaigino nangna aingonda oidaba nganglibadi. Asengmudo hairabadi saurakani khanbagi oidaba ngangkibani. Nupa aibongta ngangpiyo. Matung amuk hana oidaba ngangjarroi. Nupi isa phangni haidunasu adugumba thabakto matung amuk tawgano. Nasa sokani fare pothajaro. Chakto ai thonglurge. Imadi saukhrabanina chakto thong haibi yaroi. Asi haidun thaubasu kaadutagi thokkirami liklasu phamungadudi hiptuna lehurami. Numit kharani hokri lamta thangja numitni likla wakhalda sumna khalami. Aibu isi Rubina haiba wadubu tawrusira. Imita isa amabudi uni hairabudi aitom satuna thapakado tawrage. Likla Rubina hairapadu tawrage khalami. Likla sakngana thongduna manemga mapuroibagabu chakpijaduna ngantana tumhalami. Ahingi matam oiraklabada likla makuda poyom ama paiduna yum adudagi thoglai. Masa uningbagi mayaina masada akiba amata supokluji liklado. Asum lakpana lamlong ahung phangba yawraklami. Lamlong ahung phangmadu yawrabada mana purakliba posai sing mayamdu puthokduna mayra sukhatuna hukuda kuntuna masa pinabiyo haina nijarami. Likla mayumda satlage haiduna onthorakpadadi magi mitmangda akiba saktam khara leptuna leirami. Madu ubda liklado gyan mangduna laymay daithaki. Liklana gyan tarakpada mayumda leirami. Magi manak adudana manem tarubiga mapuroibagana amayba saurelga leirami. Madu ubda liklado gyamna ngaklami. Matau karam naidi yumda leiramliba. Amayba saurelna. Nang mamana migi laithau ama satluraga halakpada nangna lamlong ahum phangmada gyan mangduna taraga leirambado thengnarakpani. Ado bema nangbu lamlong ahum phangbududa kari tawribano ne. Likla kaptuna wari pumba lirami thaubasu magi nupina masa uningbagi mayana tawribadu ubada mamitagi mapi taraklami. Ibema mina haire haiduna adumna pangtha thajagano. Adugumba karimta leite. Taibang sim mapuda thamoi singna haizau. Taibang sim mapuna sanbirabadi namitane nasa soiduna ugani. Asumna amayba saurilna wa kaya mahairami numit asidagi mina sitaw angang poi hairabasu likla tawkidre. Taibang siyam mapu mabu zitna ningjarami matam kharagitung taibang siyam mapu mana sanbiraduna likladu thaleplami. Likla yamna haraurami tawribiga thobagasu haraurami. Asumna thabum taragi matung likladu masak mataw yamna phajaba masanupa mapoklami. Thawbagi imungdo awat apa leitana nungaina pankirami.